Hello everyone, mayambu taramna okchari. Akhoi miteirona haibada taramna ponamsari haibado mayam. Elbida lakni mayambu hainingai leitina thagachri haibado. Aduni mi ani de laiko kana kana lai no khangde. Adu lumna chengba ichinau mayam oiro malu zai kanim kaide. Jengu kanim kaide jengu ai aji kari ai. Sakte uttiri ko sum kara mana black to tham bane. Adu jengu duga gi ina haibase tabu mayam. Kana lại sum comment tông bơi chín nào mày làm thì đây là nung si bơi chín nào này thì comment tàu rồi tại nung si ta bơi chín nào này thì comment tàu rồi tôi số dài lùm rồi dừng bơi số dài cái warau bơi thì coi cái gì cái nào warau số warau thì cái nào warau tụi bơi số lấy thì warau tụi bơi à warau số warau rồi lùm rồi dừng bơi số cái gì dừng tàu đấy con nên chắc là lấy đủ mà này ngatang wai thang tàu này nó coi nửa tiệt elbit thao mi nè nung phải thao đồ ngatang wai chả bây giờ elbit thao तुम मुझसे एक बार कहो प्यार हो गया वादा वफा kena kena lai menu mình tao biết đâu nè chứ gì này chúng nó nè chứ lôi nhiều ngồi phai thao rồi phai sự cái đồ tirin lagi top message lagi all message kenapa kami latih mi lala chen jadi mana celu 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 chen mami celu 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 laga jenga jenga celu kanim kai jade karim kan bide kamera tu ulta ya ba asa mana ini nupi sangula ula nupi sangula di mi miam lak ni nupi sangut tu ni lak thaman ni hang ni tu isi lebih
nupi sang ulo nila kanini dok panida to nila ni Meitei masai dok pani Meitei masa dok panila mayam kada aigi nupiga aiga talaga filai duni horen dugagi magi jikan lai duni ay wama kaya tayo oza konom jori oza bu Piyos ka pasto oza lai oza labuk to li hai che oza labuk li kaim kai de da oza thabak tu salo kaim kai de ai sum thai ni da mut elbiro nate oza ai sum thai ni da elbi kanam lak to bu mut to thami ba oza lak pai gi mut hang du e oza labuk to li bani na kare thabak chilam gani kaim kai de sau su sau bi de kaim kai de kaim kai de oza thabak to kaim kai de waro bu su leite kaim waro bu leite thабak to ma to thабak to karim kai de waro de kana mun
ꯍꯣꯏ ꯍꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯦ ꯆꯥꯗ꯭ꯔꯤ ꯑꯣꯖꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁꯅꯤꯅ ꯈꯔ ꯀꯣꯏꯒꯦ ꯇꯧꯏꯅꯤ ꯖꯨꯊꯩ ꯈ꯭ꯔꯤꯁꯃꯥꯁꯁꯤꯅ ngase paisalan nunga ꯑꯆꯨꯝꯕ ꯋꯥꯔꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯁꯨꯝ ꯋꯥꯔꯤꯅꯤ ꯇꯥꯎ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤꯅꯤ ꯇꯥꯎ ꯇꯥꯁꯜꯂꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯅꯤ ꯇꯥꯁꯜꯂꯨ ꯁꯥꯎꯟ ꯑꯣꯐꯅꯤꯅꯦ ꯑꯁ ꯗꯨꯂꯥꯏ ꯅꯪ ꯂꯥꯛꯏꯔꯣ ꯀꯨꯏꯔꯦꯗ ꯅꯪ ꯎꯗꯕꯁꯦ ꯉꯁꯤ ꯂꯥꯛꯏꯗ ꯌꯦꯜꯕꯤꯁꯦ ꯉꯔꯥꯡꯁꯨ ꯌꯦꯜꯕꯤ ꯊꯥꯏ ꯅꯪ ꯎꯗꯤ ꯅꯪ ꯉꯁꯤ ꯂꯥꯛꯏꯔꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯍꯥꯏꯁꯦ ꯑꯗ ꯅꯪꯒꯤ ꯚꯣꯏꯁ ꯇꯥꯗꯦꯀꯣ ꯑꯩ ꯅꯪ ꯉꯁꯤꯇ ꯂꯥꯛꯏꯔꯣꯕ ꯑꯣꯖꯥ ꯋꯥꯔꯤꯅꯤ ꯇꯥꯕꯗ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤ ꯇꯥꯁꯜꯂꯨ ꯀꯩꯅꯣ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏ ꯇꯥꯁꯜꯂꯒ ꯅꯨꯡꯉꯥꯏꯕꯅꯤ ꯀꯩꯅꯣ ꯑꯁꯤꯅꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯇꯥꯁꯜꯂꯣ batu su kaina salo ꯖꯨꯂꯥꯏ ꯀꯦꯝꯁꯤ ꯌꯥꯏ ya pati lo ꯎꯝ unbas kali asta dosta kwali dormo ko ꯑꯩꯒꯤ ꯀꯔꯤ ꯄꯩꯁꯥ ꯄꯥꯁꯇꯒꯤ ꯄꯩꯁꯥꯒ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯤꯅꯤ ꯐꯦꯃꯤꯂꯤ ꯍꯥꯏꯁꯤ ꯑꯗꯨꯝ ꯄꯥꯁꯇ ꯄꯩꯁꯥ ꯊꯝꯃꯝꯕꯗ ꯂꯣꯏ ꯄꯨꯖꯈꯔꯦ ꯄꯦꯜꯂꯕꯅꯤꯅ ꯄꯥꯁꯇ ꯄꯩꯁꯥ ꯊꯝꯃꯐꯥꯎ ꯅꯨꯄꯤꯅ ꯂꯧꯁꯤꯟꯈꯔꯦ ꯄꯩꯁꯥꯒ ꯄꯦꯜꯂꯕꯅꯤ ꯄꯨꯟꯁꯤꯁꯦ ꯄꯦꯜꯂꯕꯅꯤ ꯅꯨꯄꯤꯅ ꯄꯩꯁꯥ ꯂꯧꯈꯔꯦ ꯄꯥꯔꯁꯀꯤ ꯄꯩꯁꯥ ꯅꯨꯄꯤꯅ ꯂꯧꯁꯤꯟꯈꯔꯦ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯖꯥꯏ ꯇꯦꯡꯒꯣꯠ ꯈꯨꯖꯥꯏ ꯒ꯭ꯂꯥꯁ ꯆꯐꯨ ꯈꯨꯖꯥꯏ ꯇꯦꯡꯒꯣꯠ ꯈꯨꯖꯥꯏ ꯑꯋꯥ ꯀꯔꯤ ꯒ꯭ꯂꯥꯁ ꯀꯩꯅꯣ ꯈꯨꯖꯥꯏ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯗꯨ ꯂꯣꯏ ꯇꯧꯔꯦ ꯗꯨꯂꯥꯏ ꯅꯪ ꯀꯔꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯏꯁꯤꯡ ꯇꯣꯏꯂꯦꯠ ꯂꯣꯏ ꯂꯥꯛ ꯆꯥꯛ ꯀꯣꯔꯐꯨ ꯂꯣꯏ ꯂꯥꯛꯇꯣꯔꯤꯅꯦ ꯇꯧꯔꯤꯁꯦ ꯗꯨꯂꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ dunia ke sabola dunia de papai ꯅꯣꯏ ꯄꯄꯥ ꯈꯪꯗꯦꯕ ꯂꯥꯛꯇꯦ ꯈꯪꯗꯦ ꯀꯥꯏ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯃꯥꯁꯨ ꯈ꯭ꯔꯤꯁꯃꯥꯁ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁꯅꯤꯅ ꯃꯥꯁꯨ ꯈꯔ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕꯅꯤꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯈꯔ ꯉꯥꯎꯔꯝꯒꯅꯤ ꯅꯣꯏ ꯄꯄꯥꯗꯣ ꯀꯗꯥꯏ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕꯅꯤꯅ ꯈ꯭ꯔꯤꯁꯃꯥꯁꯇ ꯉꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯎꯗꯦ ꯂꯥꯛꯇꯦ ꯈꯪꯗꯦ ꯗꯨꯂꯥꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯣꯛꯁꯥ ꯊꯣꯡꯕ꯭ꯔꯣ
Christmas cái ốc sa thùng gì đó cái thùng nó hay luôn gì mà thân cái nó hay đâu ăn là gì thì hả à chứ mà July tới rồi mình last time mình lối cho thôi này July rồi mình hãy July cho pha thầm ta đi nè pha ra cái July chứ ngay ấy lấy cô on nè ô ra hồi on lấy cái gì ở ta cái này là bút cái thằng bác rồi bác cái này lâu khao rồi bọn nó có mấy tuổi kìa lâu khao rồi thì nó có mấy tuổi lâu khao thì bọn nó có mấy tuổi kìa mai papa nusi ba ngau ri ni kina papa nusi ba maya da tik 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 ma ngau ri ni dulai na papa phata đi papa ở ta lâu khao ba cái này rồi là tôi ba mai tuổi kìa lâu khao ba sẽ cái này anh thì ngay khi bảo lâu khao ba từ cái lâu cái này lâu liền ba ngay khi bảo tổ lực thế hiểu ra bu khăng nó hằngวันนี้ giờ đó khôi thì cái này khăng thì pin ngày đi cái này xuống mà ba nó trâu rồiวันนี้ na cái này lâu khao ba khót bên gì khăng thì có giáo nó vào làm một tí xuống khăng nghe này tôi bây thì lâu khao ba từ cái maratha ba khót cái này tổ lực tới bên này na awa mà tôi khăng thì ba hay ta này ta ꯑꯗꯨꯕꯨ ꯂꯧ ꯈꯥꯎꯕ ꯍꯥꯏꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯥꯎꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯧ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯍꯤꯡꯉꯤꯁꯦ ꯀꯥꯏꯗ ꯍꯤꯡꯗꯣꯏꯅꯣ ꯑꯗꯨꯒꯤ ꯂꯣꯏ ꯍꯤꯡꯉꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯆꯦꯡ ꯄꯨꯊꯣꯛꯏꯁꯦ ꯂꯣꯏ ꯈꯨꯜꯂꯛꯇꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯇꯥꯎꯟꯗ ꯆꯥꯔꯤꯁꯤꯅꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯧ ꯈꯥꯎꯕ ꯍꯩꯔꯛꯇꯦ ꯑꯗꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯑꯣꯖꯥ ꯍꯣꯏꯅ ꯇꯧꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯣꯖꯥ ꯍꯣꯏꯅ ꯑꯗꯨꯗꯣ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏ ꯇꯥꯎꯟꯗ ꯂꯩꯕꯁꯦ ꯆꯥꯕ ꯈꯣꯠꯄ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯖꯨꯂꯥꯏꯁꯦ ꯐꯥꯐꯥꯗ ꯉꯥꯎꯔꯦ ꯂꯧ ꯁꯨꯕ ꯂꯣꯏꯔꯦ ꯁꯟꯅ ꯆꯥꯅꯕ ꯆꯔꯨ ꯈꯔ ꯄꯨꯜꯂꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯅꯥꯎꯕ ꯅꯠꯇꯦ ꯑꯩ ꯐꯥꯐꯥꯗꯤ ꯐꯥꯐꯥꯅꯤ Karino Oi, nobody na wanna tay Fafani Vishnu Bunam Ay tay Tineroy Atay tineroy Ngao baga Hay na Kayo ngao baga ay na Kapata ngao ay ba Mapani na Manusi ba ni Ato ginahay do Thì tới tiền rồi July sao nu nè nâng buổi là cái này là ở đó này này à je ami jai cái điểm ta đi कोई जाए तो रे थको रे जाओ तुम्हारे पापा ऐसे ना जाओ पापा ना था तुम्हें एलबी थको ना जाओ तुम्हारे पापा ऐसे ना तो हमारे एलबी थके कितना होता है हैं अल्लाह को था ना बालो
ꯀꯩꯅꯣ ꯌꯣꯟꯕꯅꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯏꯎꯔꯤ ꯀꯔꯥꯏ ꯁꯥꯔ ꯀꯔꯤ ꯀꯔꯤ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯌꯣꯟꯕꯅꯤ ꯐꯪꯒꯅꯤ ꯑꯗꯨꯅ ꯂꯩꯔꯨꯔ ꯊꯛꯑꯒꯦꯗꯣ ꯑꯗꯨ ꯂꯩꯔꯨꯁꯤꯔ ꯑꯩꯈꯣꯏ ꯅꯪꯁꯨ ꯅꯪ ꯊꯧ ꯑꯩꯁꯨ ꯅꯪ ꯊꯛꯒꯦ ꯅꯪ ꯃꯊꯟ ꯇꯠꯂꯁꯤ ꯇꯥꯗꯦ ꯑꯩ ꯃꯊꯟꯇ ꯅꯪꯗꯤ ꯑꯇꯣꯝꯕꯤ ꯍꯣꯏ ꯍꯥꯏꯒꯦ ꯃꯃꯥꯅ ꯍꯪꯉꯝꯃꯤ ꯀꯔꯤ ꯁꯨꯝꯗ ꯀꯩꯅꯣꯝ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯇꯦ ꯆꯠꯂꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯤꯁꯦ ꯈꯪꯗꯦ ꯀꯅꯥꯝ ꯂꯥꯛꯇꯦ ꯋꯥꯔꯤꯒ ꯍꯩꯇꯕꯅꯤꯅ ꯇꯜꯂꯦꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯁꯨꯝ ꯑꯩ ꯕꯖꯥꯔ ꯆꯠꯂꯨꯒꯦ ꯕꯖꯥꯔ ꯀꯣꯏꯔꯨꯒꯦ ꯃꯌꯥꯝ ꯕꯖꯥꯔ ꯀꯣꯏꯔꯨꯒꯦ ꯅꯨꯄꯤ ꯄꯨꯔ ꯕꯖꯥꯔ ꯀꯣꯏꯔꯨꯒꯦ ꯅꯨꯄꯤꯒꯤ ꯐꯤ ꯂꯩꯔꯨꯒꯦ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯊꯥꯔꯛꯎꯗꯦ ꯕꯖꯥꯔ ꯀꯣꯏꯔꯨꯒꯦ ꯀꯣꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯇꯜꯂꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯛꯑꯝꯕ ꯌꯦꯡꯒꯦ ꯀꯣꯃꯦꯟ ꯆꯠꯄꯤꯅꯤꯅ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯀꯔꯥꯏ ꯑꯩ ꯑꯣꯖꯥ ꯂꯩꯔꯤꯕꯣ ꯀꯣꯃꯦꯟ ꯊꯥꯔꯛꯍꯧꯁꯤꯒꯦ ꯑꯃꯨꯛꯇꯪ ꯑꯣꯟ ꯍꯥꯏꯔꯧꯁꯤꯒꯦ ꯑꯩ ꯀꯣꯃꯦꯟꯁꯦ ꯆꯠꯄꯤꯗ ꯀꯩꯗꯧꯅꯣ ꯈꯪꯗꯦꯅꯦ ꯊꯧ ꯇꯥꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯔꯛꯏ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯂꯩꯊꯔꯣꯏ ꯀꯥꯏꯗꯩꯅꯣ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯂꯥꯛꯀꯅꯤ ꯄꯤꯕꯤ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏ ꯁꯨꯔꯒ ꯆꯥꯔꯒ ꯈꯤꯇꯪ ꯏꯇꯨ ꯏꯆꯥ ꯍꯔꯥꯎꯕ ꯈꯣꯠꯄ ꯇꯥꯏꯞꯇꯅꯤꯗ ꯑꯗꯨꯛ ꯆꯥꯅ ꯃꯃꯜ ꯇꯥꯡꯕ ꯐꯤꯗꯤ ꯀꯥꯏꯗꯩ ꯂꯩꯗꯣꯏꯒꯦ ꯑꯣꯖꯥ ꯑꯗꯨꯛꯌꯥꯝ ꯑꯇꯥꯡꯕ ꯐꯤꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏ ꯁꯨꯔꯒ ꯆꯥꯔꯒ ꯉꯁꯤ ꯄꯩꯁꯥꯁꯦ ꯀꯗꯥꯏ ꯈꯔ ꯐꯪꯉꯒ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯏꯇꯨ ꯏꯆꯥ ꯀꯗꯥꯏ ꯉꯥꯛꯇꯪ ꯍꯔꯥꯎꯕ ꯈꯣꯠꯄ ꯇꯧꯕ ꯇꯥꯏꯞꯇꯅꯤꯗ ꯑꯇꯩꯗꯤ ꯀꯔꯤꯝ ꯅꯠꯇꯦꯗ ꯑꯣꯖꯥ ꯑꯗꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯇꯥꯜꯂꯒ ꯄꯣꯠꯇꯣ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯆꯂꯥꯏꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯆꯂꯥꯏꯔꯒ ꯐꯦꯃꯤꯂꯤ ꯌꯦꯡ ꯇꯥꯕꯅꯤ ꯆꯥꯕꯁꯨ ꯌꯦꯡ ꯇꯥꯕꯅꯤ ꯐꯤꯔꯣꯟꯁꯨ ꯌꯦꯡ ꯇꯥꯕꯅꯤ ꯑꯗꯨꯗꯒꯤ ꯔꯨꯝ ꯕꯔꯥꯁꯨ ꯄꯤ ꯇꯥꯕꯅꯤ ꯑꯁꯤꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯑꯣꯖꯥ ꯃꯄꯥꯟꯗ ꯂꯩꯇꯕꯅꯤꯅ ꯈꯪꯉꯣꯏꯀꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯈꯪꯉꯦꯕ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯀꯔꯤ
ngasi nupi tali bisa do adu de henga khoi na pi dunia ba mapugi krai room bara lei be room bara gi khoi na renda lei bani na mai bisa do pi ta ba adu jo khan ta ba cha ba jo khan ta ba itu ja jo khan ta ba man loi khalla ga ne tawra kholla ga plus minus to krai pothoga ne dukan ni chala ga khoi na market to ba khot pa tu mai to ji na ta de khoi na to mai na sung ja chaw ba khot pa pisa pai ba minute ya khoi ai ji khoi ni krai khana pisa pai khana krai itu ja harau ba idam ta to ni ꯑꯗꯨꯅꯤꯗ ꯑꯗꯨꯝꯖꯥꯅ ꯀꯔꯥꯏ ꯆꯥꯎꯕ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯐꯥꯏꯒꯤ ꯈꯣ ꯑꯗꯨꯝꯖꯥꯅ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝꯖꯥꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯇꯨꯖꯥꯒꯤꯗꯨꯁꯨ ꯇꯧꯕ ꯇꯥꯕꯅꯤ ꯐꯦꯃꯤꯂꯤ ꯌꯦꯡ ꯇꯥꯕꯅꯤ ꯆꯥꯕꯁꯨ ꯌꯦꯡ ꯇꯥꯕꯅꯤ ꯃꯄꯥꯟꯗ ꯂꯩꯕꯁꯨ ꯄꯩꯁꯥ ꯀꯔꯥꯏ ꯔꯨꯝ ꯔꯦꯟꯠꯀꯤ ꯄꯩꯁꯥ ꯄꯤ ꯇꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯀꯔꯥꯏ ꯁꯦꯠꯇꯤꯡ ꯇꯧꯔꯒꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯣꯖꯥꯗꯤ ꯀꯗꯥꯏ ꯔꯨꯝꯁꯨ ꯄꯩꯁꯥ ꯄꯤꯗꯕꯅꯤꯅ ꯌꯨꯝꯒꯤ ꯆꯥꯕꯗꯨꯅ ꯄꯩꯁꯥ 1,000 ꯇꯥꯜꯂꯁꯨ ꯑꯗꯨ ꯄꯩꯁꯥꯗꯨꯅ ꯅꯣꯏꯒꯤ ꯀꯔꯥꯏ ꯁꯦꯚꯤꯡ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ 1,000 ꯇꯥꯜꯂꯁꯨ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗꯁꯨ ꯀꯔꯥꯏ ꯄꯤ ꯇꯥꯕ ꯁꯣꯝꯗ ꯄꯤ ꯇꯥꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦꯗ ꯍꯤꯁꯥꯞ ꯄꯥꯔꯒ ꯁꯤꯖꯤꯟꯅꯕ ꯗꯨꯅꯤꯌꯥ ꯁꯤꯖꯤꯟꯅꯕꯅꯤ ꯗ ꯖꯕ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯍꯤꯁꯥꯞ ꯄꯥꯔꯒ ꯁꯤꯖꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯅ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯅꯤ ꯍꯤꯁꯥꯞ ꯄꯥꯔꯒ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯀꯔꯥꯏ ꯍꯤꯁꯥꯞ ꯄꯥꯔꯒ ꯁꯤꯖꯤꯟꯅꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯁꯤꯡꯗꯤ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯀꯗꯧꯗꯩ ꯇꯥꯜꯂꯤꯅꯣ ꯀꯃꯥꯏꯅ ꯇꯥꯜꯂꯤꯅꯣ ꯑꯗꯨ ꯈꯪꯉꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯥꯏ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯀꯅꯥꯏ ꯇꯥꯜꯂꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯪꯁꯥꯔ ꯆꯂꯥꯏ ꯑꯗꯨꯅꯤ ꯇꯧꯗ ꯀꯔꯤ ꯍꯥꯏꯗꯣꯏꯒꯦ ꯈꯪꯗꯦꯗ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯇꯧꯔꯤ ꯍꯤꯁꯥꯞꯇꯣ ꯑꯩꯁꯨ ꯍꯤꯁꯥꯞꯇꯅꯤ ꯄꯥ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯥꯞꯇꯅꯤꯅ ꯀꯔꯥꯏ ꯄꯩꯁꯥꯁꯦ ꯀꯔꯥꯏ ꯁꯤꯖꯤꯟꯅꯔꯤꯁꯦ ꯆꯍꯤ ꯀꯌꯥ ꯐꯪꯈꯤꯗꯨꯁꯨ ꯍꯥꯏ ꯑꯃꯗꯨꯗꯗꯤ ꯅꯨꯄꯤꯒꯤ ꯄꯥꯎ ꯄꯤꯔꯝꯒꯅꯤ ꯍꯤꯁꯥꯞꯇꯅꯤꯗ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯊꯧꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦꯗ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯂꯣꯏ ꯂꯩꯔꯒ ꯆꯥꯔꯒ ꯈꯣꯠꯄ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯏꯁꯤꯡꯁꯨ ꯂꯩꯔꯒ ꯆꯥꯔꯤꯅꯤ ꯏꯁꯤꯡꯁꯨ ꯂꯩꯔ ꯊꯛꯏꯅꯤ ꯏꯁꯤꯡꯗꯒꯤ ꯆꯤꯡꯕ ꯆꯥꯕꯗ ꯆꯤꯡꯕ ꯂꯣꯏ ꯂꯩꯔꯤꯕꯅꯤ ꯍꯤꯡꯒꯣꯜꯒꯤ ꯀꯔꯤ ꯄꯣꯠꯀ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯅꯤ ꯂꯣꯏ ꯂꯩꯔ ꯆꯥꯔꯕꯅꯤꯅ ꯑꯗꯨꯅꯤꯅ ꯑꯋꯥꯕ ꯍꯥꯏꯁꯦ ꯃꯄꯥꯟꯗ ꯂꯩꯕ ꯑꯋꯥꯕ ꯈꯨꯜꯂꯛꯇ ꯂꯩꯕꯒꯤ ꯑꯋꯥꯕ ꯇꯣꯉꯥꯟꯕ ꯃꯄꯥꯟꯒꯤ ꯂꯩꯕ ꯑꯋꯥꯕ ꯇꯣꯉꯥꯟꯕ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯀꯅꯥꯒꯤ ꯀꯔꯥꯏ ꯀꯩꯖꯟꯗꯒꯤ ꯃꯤꯅꯉꯣꯟꯗ ꯀꯔꯥꯏ ꯂꯨꯄꯥ ꯑꯃ ꯊꯥꯛꯀꯗ꯭ꯔꯣ ꯑꯩꯅ ꯇꯥꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯥꯛꯇꯣꯏꯒꯦ ꯅꯪ ꯂꯥꯏꯕꯛꯁꯦ